Echathoibi Enterprises AMADI KONGPAL Social Development Organization Come Youth Center ka KHUTSAMNADUNA ESANA ESABU THABAK PIJANABAGI PANDAMDA 10 days skill development free training Echathoibi Enterprises na Hownabi Matung Enna Hwdokkhre Thoramaduda Dr. Fanjobam Lanajit Singh Chairman Salin Digital AMADI Irom Sunita Devi Provider Echathoibi Enterprises na Chief Guest AMADI President Oina Saruyaki Chief Guest ke waral piraduna Dr. Fanjobam Lanajit Singh na haikibada manipur gi thabak fangdabagi awaba chaina maraksida masana masabu thabak pijanabagi pandamda 10 days skill development free training ama Echathoibi Enterprises na silakpasi yamna matang chai training yaubigadaba singnasu yamna thawai yauna khanghau Hownabi honabigadabani Echathoibi Enterprises nasu masina achauba ahoba oiraga Tongan ba makhalgi skill development ki oiba training kaya pangthorakani habigi thazaba thamle amadi Salin Digital gi market gi su matam gi oina pangba yaba mating leiraba su pangani haiki investment backend lagi me hapa mamde adu tugi damakta any bilang lai adu na sokuma mayam se koina khangmin na ba akoida isana isabu senchok leina hingman ngamna gi damakta hai ba asugum ba training singcha jaga khudi mata pangtho ro jaga khudi mata yaung hona bi adu gi matung da di akoi development la kani ba sin sama la kani ba ai isa sin so da ke jo ma society sin so ko mo adu akoi punna khangmin si khangda do sigi leiga ai tapi tapi do ni si chiga tanda ni na ba adu ga train yes ko ma tung si da di atu karam treta atu karam film da kanu to bi aap kya hai se to ga ma si experience leiga ka certificate lo bi ho ga isan isa to bi na si adu aroi ba ai na Naha ingkhalakliba thabak phangdraba naharol kayaka kana ba khatang osu piba ngamgadra haibaki wakhalonda Echathoibi Enterprises na sinjabani matung tarakpada sulkhoi asigumba kana ba training kaya mon sinjagi haibaki thawangjani masida lekai amadi club ki membership na support pibiyo haina